chawkwa thorang yauna hiram gayada center na chada marifu mating pangduna lakli haina Union Minister of State for Social Justice and Empowerment Ramdas Atwali na phongdokre. Atomic Energy Regulatory Board Mumbai ki scientific team RIMS Hospital da inspection chathakibaga loinana niyam kaina chalainamba X-ray machine sizinaba thingbaga loinana atopa khulai tarasu thinglagani haina warning tawam lei. Amade Bharat Sarkar amadi NACN IM ani gi marakta chathariba santi gi wari asigi matangda IM gi luchingba muivana phongdokleba wafam asina state asida sokdaba karisu leite haina Chief Minister Mbirena phongdokre. Times of Manipuri Manipuri Pauming Tabi Bamam Punapu, Asapriana Taram Nokchare, Nasing Maru Pausing, Machakai Pizare. Manipur ke Chawkwa Thorang Yauna Hiram Kayada Center na Chadam Marifu Mating Banguna Lakli Haina, Union Minister of State for Social Justice and Empowerment, Ramdas Atwali na phongdokre. Wafa Masing Asin Nungtil Secretariat ke Conference Hall the Pangthupa Paumi Singa Unabamada, Union Minister Ramdas Atwali na Haikibane. Mahak na Haiki. India government na the chief guest. The reservation is now applicable to the SC, ST and OBC, but the reservation was not for the poor peoples in the high caste community, and therefore our government has taken the decision to give the 10% reservation for the high caste community, because those communities are not included in SC, ST and OBC. That community is also applicable to take the reservation in education and in government services. And in this 10%, they may be from Hindu community, they may be from Muslim community, they may be from Christian community, they may be from Jain community, but whose income is under 8 lakh rupees per year, that family is also getting the benefit of this 10% reservation. 3 times I raised this issue in the NDA meeting in front of Honorable Prime Minister Narendra Modi ji, and Narendra Modi has taken the decision to give the 10% reservation to high caste people. Pakistan Lausinduna Ladiba India gi Mafam Singh Pakistan India government Sinaduna Marup Mapang Oibigi Mari Tamnaba Honadrabadi Lausinduna Tamliba Lam Singh Asi Pihok Taba Tarabadi Lam Singh Asibu Indiana Lausinaba Honagani Maduda Tholakpa Tokaninda Batogdoka Thorakpayai Hainasu Pakistan government Jackson Watamki. In the hand of Narendra Modi as for the friendship, but before that I appeal to the Imran Khan that Imran Khan will come forward and give the POK, hand over the POK to India, and Imran Khan will develop the Pakistan also to support the India. And if Imran Khan will not give the POK, then in the future, definitely the government of India, the army of India, they will go in the POK and they will capture the POK, and this is also our next stand. Union Minister of State for Social Justice and Empowerment Ramdas Atwali Numit Nini ki Kongchata nga sinungthil pung ani makhai taba matamda Imphal da thunglakibani. Mark na Imphal da thunglakibaga loinana Kaisampat ahibam laikaida nauna hangdokpa Republican Party of India a Manipur State Committee office haunabi matungina sangaki. Tungda Mahapur Republican Party of India Manipur State Committee na sinduna haraute amna okpagi thoramda sarukyaki.
भारत सरकार अमदी NSCN IM ani gi marakta chathariba naga santi wari sawgatpaga loinana athuba matamgi manungda warisin purakna bataksiladuna ngasi New Delhi da naga miyam na rally chatkre naga students union amadi naga student federation asinduna chathagiba rally adu ngasi nuktil pung ani rom tarakpada New Delhi gi Mandi House gi hauraga jantar mantar langthumfam oiduna miyam gi oiba mifam amasu pangtokhi The peace process will not be delayed any further due to agendas beyond our comprehension. We the Naga youths, we long for a peaceful future, a future without war and conflict. We long to live in peace and to be at par with the rest of the world. The government of India to respect the collective aspirations of the Naga people and refrain from toying with our emotions. Given the unique history of the Nagas, the Naga youths and the students strongly urge the government of India to not compare or subject Khongchera duda saryakiba NSF ki president Ninoto Owomona ngalingai matamdagi maromdom ning khatamna leijaraklaba Nagaland state ne British na palingai matamdagi hauna Nagaland gi lamda kanagumba political party BJP natraga Congress party amatagi shasan chatnaba yaroi haibasi matamaduda United Nation da thamkibaga loinana yana cherol fawu leirakle Nagaland gi naha singna ngasidi Naga Peace Accord asi mapungfana chatnabagi mekup adu khawrang na ngairibani Naga Singh unique history lasery basi na thaiduna Naga Singh hakpu India government na khangau nage khak khanbi ganu haibu wafum kya phungdoki Naga ho ho gi lochingba ino ilu ndangna India government na chahi khudingi matam thaduna waroi sin puraktana lairiba si Naga Singh oinadi yamna laibak thibane Karigumba Naga Singh ningkha tamba amadi hak singbu taraina lobi bathoklabadi India government amadi Naga furup ani gi marakta Thoka ningdaba kaya tholak pa yai haiba yauna wafam kya phungdoki Mafam asi Delhi ki jantar mantar dali ngasi Naga Student Federation amasu Naga Student Union Delhi na pun laga makhoi ki demand peaceful protest ama asi Delhi ki jantar mantar da sili makhoi mainly slogan sin da hai basi honor framework agreement we want solution we don't want war sina chimba mayam yar around 1000 students and different mayam ma gather taraga si jantar mantar da Nakalamaromda Naga Peace Accord yoriba wafamasi mangjaunana khana na honaba lakliba October gi tang amada Imphal East Palace compound laiba lamyanba sanglenda one day political party alert meeting on the possible statement of Naga Peace Accord haibehiramda political party sing yauna mifamuma pangthoklagani haina United Committee Manipuri gi IPR gi secretary BM Yaima Sahana tharakpa cherolman haire numida seda Manipur da laiba political party sing mihut sing sungsoi soidana Isa gi ithaudang ni khanbiduna sarukya biu haiba yauna cherol aduna makhatari Lamdam asigi amata ngairaba Central Hospital oriba RIMS Hospital da Atomic Energy Radiation Protection Rule lisingani taramani gi makhada napigani lisingani mari gi makhada hospital asigi X-ray equipment sing sizinabada Chana Kanglon ilamdabadagi Atomic Energy Regulatory Board AERB Mumbai gi scientific team amana ngasi X-ray gi khulai ama seal tawrabaga loinana Tha amagi matam thaduna khulai tara amana sil taunabagi akanba warning pikre Atomic Energy Regulatory Board Mumbai gi scientific officer oiriba Pradeep Kumar na phongdorakpada Atomic Energy Regulatory Board Mumbai team na North East laiba private amasung government hospital singda Energy Radiation Protection Rule lising ani mari gi makhada X-ray gi equipment sing amade staff sing gi dosimeter matam chana renew tawramdaba X-ray diagnostic ki license pairam dabana chingba Chana Kanglon gi wangmada seasonary bra haina special regulatory inspection chatharakpagi matungina ngarangdagi Manipur da laiba hospital sing inspection chatharakpada Langol View City Hospital Imphal Hospital da Chana Kanglon sing follow toramdabadagi seal tawraba matungda ngasi RIMS Hospital da inspection asi chathakibani haiki Yesterday we have visited 3 private centers. There we also found discrepancies. There we have also given warning to 2 institutes. And 1 institute was complied with our requirement. Today in Imphal we have visited RIMS and we found certain discrepancy and you have seen our action.
So this is our details why we are doing so. So this is from our board. So you can refer to this, and the details for RIMS is like this. Today we have sold 1 equipment and 10 equipment we put on warning for sale so that they can comply with within a month. That we have put a public notice, and 2 warning for sale in private hospital. So till today we have visited 4 private hospitals and 1 government hospital RIMS, and this is all about, you can refer with. Nakalamarumda Hospital asige Medical Superintendent Oiriba CH Arun Hai Hospital asida Radio Diagnostic Head of Department amasung Seasonary staff singna tangai fadana lawgadaba thodang dosimeter renew tawgadaba na chingba sing amadi thong pandabadagi X-ray machine asisu sil tawrambane Masima magi mari leinabada fam paiba miyoi singna paikhatkadaba thabak sing paikhatabagini Medical Superintendent amoina mahangna tawfam thokpa thodangdi ngasi fawba lawraga lakle Thamagi matam piram liba sigi manungda license amasung dosimeter beds suksoi soidana renew tawgani haiki Within 1 month license to logo do hai bamaga akoi sida base ama theli election mo mu su adagi base to renew to do ba hai na basi ge dum ek to head of the department of radio diagnosis na to ko to ne koi na to ne sin na riba mi do na to ko ne sil to me marum tu di ke no ni ji ki ka do machine le ba ka do adu net door pan do ne ba palam da gi ne ha ni da adu pan bi da muta purchase section da ki angam bai ba muga engineering cell da ki e jo china ba ma ba ni tham ne Varas Sarkar amadi NSN IM ani gi marakta chathariba santi gi wari asigi matangda IM gi luchingba muiwana fongdorokliba wafam asina state asida sokadaba karisu laiti haina Chief Minister and Biren fongdokre wafam asing asi CM Darbar Hall da pangthopa miyam gi numit amadi Hill Leaders Day gi thoramda fongdokibani Chief Minister na makha taraduna Green Manipur Mission mai paknaba tongan mafam singda u pambi kaya thabagi thabak chathari Chingi mafam kaya da thariba popi pambi sing yanthalaga uhai panba pambi sing thana ba thorang tawri mafam kaya da paktak nana uchara sing thana ba thorang tawri Kaubrugi Range ki saruk sing paktak nana uchara sing thana ba thorang laukhalagani haiki Miyam gi numit ka mari leina na pi gi badi miyam gi numit singa siga ni rak uyen ba hujani rak ngari nahan mo 1400 sapling ama yenthoi Namuki Miami Numita. Nasisu around thousands ki Mayani Yelisi. Lungasiki Lavagam Pavana is Mayam Isanu PC Kugi Valentina, the Green Manipur Mission ambassador, when officially have a Bisanu PC my Pago and Laya. Ma I don't unage Haidana. I can't measure Loresaneto Peggy Canona Morupsina Manapur Layaduna. Ekoi Masiki Josie a quick box and a satari. Forest key, who's a quick Cobru Range, Upax and a Tagani. Adagi Narang Sukois of Sanpur area that DZ Masatharga. DZ Masatharga Koi Adu the most civil societies Mayamga. Civil societies Mayamga. Poppy plantations, Yantalaga alternative. I'm a Pirakanda tree plantation Tongunabigi. Deforestation Torokanda Tauriva Mayams, Madu Tongunabigi. Narang meeting to Bukopa Hore. Ngasi pangthopa miyam gi numit amade Hill Leaders Day gi thoramaduda Green Manipur Mission gi ambassador Valentina Susarkya ke chingamadi tamdagi lakpa miyoi kya gi waka Chief Minister na tabaga loinana mari leinaba department gi official kyana thabak don thokna bahona ke Chief Minister ga unaba lakiba singda Green Mission Manipur gi ambassador Valentina Ilangbam na uchala singen thoke hakchang gi fibam da asoiba leiba singda su wheelchair yen thoke None degi lakiba imung amagi na suta daba loan su thoktaba angang mari busu mari leinaba singda mahi masing tamnaba amadi hostel da leihanaba mari leinaba singda yathang piki loinana disability gi makhada khudong chaba sing pinaba khangan ki loinana mateng oina lupa lising tarasu mateng oina piki
Miyam Ginumita Chief Minister Unaduna Mimanadraba Machanupa Amagi wheelchair Fanglaba Wangjing Lamding Dagi Miyo Yamada Machagidamak Chief Minister na Pot Pibiba Amadi Thagi Senfam Fangan Biba Sigidamak Yamna Nungai Haiki. Khangde kari hain haido ngasi kainona pusan biraktana koi sana pusan biraktana ngasi da lai khole na mana hairaga ngasi pusan birakpane ba khoi ngai khangde ba dan nuisa kainga Paugi Merthana Teme Break Malaksari. Mega Monsoon Offer. Be a lifetime subscriber of Lamjingba Times daily newspaper at Rs 10,000 only. For more details, please come and visit our Lamjingba Times office at Uripok Laikurembi Laikai, Imphal West, or contact us at 8837-353352 or 9402-991-938. Break Matuna Yamataram Nokchari, Makatapa Pizari. Lamdamasida Fangjaba Maitai Chenga Sigi, Taba Madi Potok Hantarapana, Chenga Sigi Mamal Tangbo Igani. Olak Pachahi Singda local Chengi Potok Marankaina Lehana Honoragani Haina, Manipuri Chief Minister and Biren Fondo Kray. Wafama Sing Asi Pandit Dil Dayal Upatyagi, Jamaga Hum Suba Mapokumon Tarango Malilena. Quairaman Kaitil the Ladiba, Vaigya Chandra Maharaja Samu Fabagi Mitam, Seng Dok Jam Topagi Taramda, Paumi Sing Hangba, Wahangi Paukum Pira Haikivane. Mag Namaka Taraduna. Handak Agriculture Department Krishi Karman Award listing ani taramapan fanglak libasi lamdamasi dalaiba laumi singi hona jamani hairaduna handak ikang thokpana maram oiraga rabi crop sing thana ba lengakna lupa crore taru ki senfam thada kiba leire adubo hauzik nong khara laklabanina lausing asi khara makhai lokpa yaragani haina khale ngasi paliba lengaga sina lakpadagi award kaya fanglak libasi lairiba loisang sing asida matam chana yengsin bagini Afaba mating leiba khunai ama ohenge hairabadi thabak tawbu matamda matam chana yengsinbagi tangai fadaba lei haiki Nakalamaromda government college ki oja singna makhoi gi pe gi matangda changsiliba khongjang asigi matangda paladuna government college ki oja singe talabasi grand commission gi makhada pibane masigi matangda mari leinaba official singa unaduna waroisin puraknaba lengak na honari haiki Drought Hogasu, Ekoi Nahan, Akoi Haiba, the miner, Akoi 6 crore already with Hadokre, Pegi Ravi Kropski, the Anuba, says Senya, Hoga Dragadi, Kari Gehut Hagadra, Natragana, Karikari Makamaka Hagadi, have the Pilpaka or Tarokuma Hadokre. My taste young Apabajik Yam Chana Driver, Yam Longna Driver. I don't know Madugi, Maramduna. Production wala paduna tangbo igani abusiki akhoi local varieties juma man handa naba production khare hen kana handak chahi dei di koi kana honani college gi di moi gi grand commission gi aduguma norm samalai banina madu ai moi gi mi ga su unanaba ai scenery aduga kramai troga solution to boy age hebu yenga ga ba ai wari sagani Thoramadu Mari Lenana, Chief Minister Nahai. Pandit Dil Dayal Upatyagi Chamaga Hum Subama Pokumon Mari Lenana, Atoba Singi Kubam, Sit Sing Bane. Haurokliba Mirolna, Ekoya Toba, Ipai Pusingi Katopagi, Haling Draba Tona Dubo, Masak Tak Namagidamag, Atoba Singi Kubam, Sengdok Jam Topagalena, Haikat Leka Tambane. Party Sigi MLA Minister Madi MP Singna, Mana Mana Ladiba, Mafamadu the Laiba, Atoba Singi Kubamda, Sit Sengbama de Haikat Leka Tamduna, Atoba Singi Mafamda, Ikai Kumnabut Kani Haiki. MP Laibiri Mayam Punama Magi area the Luna Tambagaloina, Yam history with a Portaman Handaki Matang Sida Kugi Ipai pushing Adugumba Sunguma Nation Shibo Sam the Nabahonabada, Kananabahonabada, Hawaii Katkiva, Adugumba, Masak Nairba, Atoba, Tobishing game, Mapamda, Kugi, Ladiba, countries the Ladiba, leaders in now Sadanjali Katpa. Makoi statue sing murti sing sengkokpa lai katpa lai hupi badum mona sing bakra taunana maram di ekhoi ngasi gi miron sida mamangi adugum kathokra bai pai pusingi ningsing wari kathokba gi adugum gun sing adu ningsing nabani aduna isu ngasi ekhoi adugum Maharaj Bhaiga Chandra Manipur gi Puari da hadok nabai adan leira adugum ining tho Magi Mafamda Ekoi Karikata Mayam Punamakaluina Naikoi Lai Kachaba Shankokaba Laksabani the Magi Mapong Mr. Manipuri Miamda I Paumigi Silino Mayam Kutanga I Yapa Pongjel Pijeri
Silong ki laitam kra red land laiba Manipur House watch barigi hausi kori ba fiba masi yeng siluna ba mari lena ba official gi team ma tharagani haina Chief Minister and Birena Fongdokre wafam asi ngasi CM Darbar Hall da pangthokpa miyam gi numit amadi Hill Leaders Day gi thorong mani lena na paumi singuna ba ma da fongdokhibani Chief Minister and Birena makha taraduna Silong gi laitam kra red land laiba Manipur House asi gi fibam amadi lam gi saruk sing asi gi seng ba ma khangna ba sarkar asina akan mathabak lokhatli Meghalaya ki Chief Minister Conrad Sangmaga su pau phaunari State asigi Revenue Department gi asengba ma khangan ki ba laikre loina na mafam aduda state ki plan digi matamga chunaba house ama sana basu khonari tawbatabu hanna lairamba lam gi saruk adugi chapchaba kaya lairi haiba hanna khangduk na ba khonari paumi singna hangba wahangi paukhumda mafam aduda lairiba caretaker adugi laifam amade oiriba fibam adu asengba khangnaba athubada team ama tharagani asengba ma khangnaba matungda Rasbari adu matamga chunaba amada oihanna ba khonaragani haiki Shillong si aiga tawna rai si ha ahum mari gumba sure si ama khatang Shillong gi Revenue Department dagi si ama khatang lokthokadaba si am kha tanthokadaba si Cornard Honorable Chief Minister mangun da so aina phone toroga haikre mana su mi thabiro haidana ada lairiba supervisor haidare madudaida aina husiki hariba sie sang mayam si clear tawro aduga khara encroachment khara leina ba haidare encroachment khara leina ba do madu clear taw sen tawbuni aduna aina husik si sagat pagi dudi state ki budget gi dum sagat pa yani state ki budget gi sagana ba khoi madu gi plan lei tawuda bo husiki lamgi dong ta clear taw gena tawbuni aduna thubada ai ngasi je husik ngasi October September gi ngasi 25 so within October sida da hariba se chang mayam to clear to thoga ai hanagi kogi mayam thungbam sabham lepham dorom bodo uji haibi gi bodo madu ma hanjanna ba ai am thun honani Aigi community kanana bohona bada pukchel pi haina khanbagi mathau ta de haina Minister Karam Shyam na fongdokre wafam asi ngasi lamyan basanglenda RK Films and Nokfade Cultural Foundation kurai thaudam laikai na sinduna pangtokiba Nokfade gi kunmanga suba anniversary silver jubilee gi thoramda chief guest oikiba Minister Karam Shyam na fongdokibani Minister Karam Shyam na makha taraduna tasengnamak fagi haibasi pithorakpa gun ama yaudabadi mi nokhanba ngamloi miyambu nokhan batanatana masabu sunok pangamba adubu athoiba fagini haina lawe Samas asiba chumba lambida purangna mohanabada achumbabu fagi oina utuna wakhal loksing piriba awang bathaki kala makhalamani haiki aduna hairiba art se de araiba art amanate aduna akhoi loina khangi fagi ne mioi bagi nohan bana mioi bagi tension handhali adagi akhoi pungning santi lehen batana tana akhoi masel ge marakta amaga amaga nungsina hanba adugi mathakta akhoi asawse phada bangamba koi rangti tawuni na matam chopada tension lai kai moda sounding ba koi na pami ba potu thungta ba kan ek sounding ba koning ba tawba kan da isai thanna ga nothok jaraga di adum bagi sounding bagi wakalon da ba da akhoi da adi hanba Arun Thangzam amadi Samurai Lapam number Sarmana guest of honor amadi president oina saruk yakiba thawramaduda laikhidraba Nokfadegi lamyanba Lila Roy Singh gi mafamda minute ani tumina leptuna awabu fongdokhi Nokfadegi artist singna comedy mimicry yauna makoi gi haithoi singthoiba sing utki amadi artist singda RK Films and Nokfadegi Cultural Foundation gi maikai digi momento khudol tamduna puning thawatki matam sana Miyam gi mihut oiba haiba sidi miyam adubu amata oina chap manana mityeng da yengba aduni haina Manipur lenga ki education labor amasung employment ge minister Thokchom Radishan phondokre wafam asi ngase hairok part 2 kaithel gi mipun sangda pangthopa PMUY gi makhada beneficiary singda ujwala gas yenthokpa gi thoramda chief guest oina saruk yaduna minister Radishan da haikibane hairok kendra gi polling station ahum haibadi 33 by 32 33 by 33 amasung 33 by 39 gi polling committee na sinduna beneficiary chahum yankhai henbada PMUY gi gas yenthokpagi thoramaduda minister Radesh Shyamna makha taraduna Mekhal matamda tongan party da mirep oirabasu Mekhal mai paktuna miyam gi mihut oiraba matamda de
केंद्र अदुगी मिपुम खुदिंगमकी याइफा थौरांगसिंग पाइखटपा अमदी खुनाई अदु चिकना लैनब होनबदा चौखा थौरांगी थबकसिंग पाइखटपा हाइबसी मियामगी मिहुत अमगी तंगाई फदबा मथौने अइगी मीगी नाइना थबक तौरबदी सेंबीबा मपुनसु यारोय कथोकपा हाइबा सिदगी हेनबा तयमा लैते मिखलदा माना पामजबा मीदा बोट पीबदा अकाइबा करिसु लैते मियामगी मिहुत हाइबदु ओइरबा मतमददी मिखलदा बोट पीखिबा नत्रगा पीखिदबा मियोय हाइना तोंगान तोंगाना खाइदोकलगा याइफा थौरांग पाइखटकदबा नते मागी केंद्र की मियाम अदु चप मानना अमता ओइबा मियेंगना येंगलगा थबक तौगदबनी हाइखी चीफ मिनिस्टर की इंस्ट्रक्शन मखादा जेनिम्स लैरिबा न्यूरो सर्जरी की डॉक्टर सिंगना लाइरबगी पनखै मखादा लैबा अनाबसिंगी दमक्ता खुसु खुलाई अवाटपा कया लैरगसु जेनिम्स अचौ अचौबा ऑपरेशन कया तौरे अमदी CMHT अमदी PMJAY की कार्ड असी लाइरबगी पनखै मखादा लैबा मियोइसिंगी दमक्तदे इसोरना पीबा खुदोलने वाफम असी ngasi जेनिम्स ता पांगथोकिबा पाउमी सिगौनबा मदा जेनिम्स की MS डॉक्टर जितेंद्र ना हाइकिबने महाकना मखा तारदुना ममांग थागी तांग तरेता लिलोंग नोंगैदगे चाही हुमफुतरा तरुक सुरबी इमा अमा एमिट तौरखी माकी लैना असी इंट्राड्यूरल एक्स्ट्रा मेडुलरी लेशन मेलिग्नोमा हाइबा लैना असी नाबगा लोइनना किडनी अनीमक्सु असोइबा लैरंबदगी डॉक्टर सिंगना पुंग तरेट निपान चंगना था सिगी मापंदा माई पाकना ऑपरेशन तौख्रे जेनिम्स न्यूरो सर्जरी वार्ड अथुब मतमदा लैरगने चीफ मिनिस्टर की पाउताक मखादा मियामगी दमक्ता न्यूरो सर्जरी की ऑपरेशन की खुलाई यावादा पखरा लैरबसु पांगथोकलगने हाइकी CMHT लाकपदगी असिगुमलबा BPL यामना अखोइगी हाइबदी ngasi नोमगी चरा तानबदा वारबा लाइरबगी पंखै वांगमदा मखादा लैबा कांगबुसे मसिगिदी ईश्वरना पीबा अदुगुम्बा अखोइगी बोर हाइबदु ओइरे मियामगी दमक्ता जेनिम्स अमदी न्यूरो सर्जरी की टीम लोइना सिगी ऑपरेशन सी तौखिबा डॉक्टर अमित अदुगा अतई डॉक्टर सिंह मयामसिना मियामगी सेवा तौ हेना तौरखिगनी हाइबसी याकी थाजबनी ngasi numidang wairam pung manga minute yankhairom taba matamda khurai sajor lekai dalaiba loyala micro finance amadi unique day care center ki thongal da sakhangdaba singna hana thorang tawduna thamlamba oigani haina thajaba IED ma pukhai khre IED pukhai baduda yot ki gate ki saruk akai atoi thokki baga loinana kit center ki thong phaglang na chingba singda kai utoi thokki laibak phabadagi miyoi amata sokapan yaukide खुदक्ता इम्फाल ईस्ट डिस्ट्रिक्ट पुलिस के कांगबू लाक्तुना येंसिनबगा लोइनना थिजिन होंजिनबगी थबक चथखिबगा लोइनना थौदोगदुगी लंगला लंजिन पुथोकनबगीदमक पुलिसना केस अमा लखतुना थिजिनबा होख्रे थौदोक थोकफमदगी फंगबा पाव अमना थौदोक थोकलिबा युम अदु मोइरांग कंपू साजेप्तगी मोइरांगथेम ब्रजमनीगी असानबा युमने लोइनना किड्स सेंटर असिना ब्रजमनीगी मनाउ निपा मोइरांगथेम जितेना चलाइबने कनाना करी मरमगीदमक IED अदु पोखाइ हलमलिबनो हाइबा खंगबा ngamdri नाकलमरोमदा ngasi nungthil pung ani makhairom tarakpa duwaida mori amadi Myanmar ga naknana leiriba Sunrise Ground da TNT explosive oiba bom ama mori da leiriba nifuhumdoi suba Assam Rifles na thengnarakpani hairiba IED bom adu Myanmar rom gi Chinese na saba water pump manungda fit tawrambani hairiba explosive asi sakhangdaba miyoi anina Myanmar dagi Kenbo White amada Myanmar rom dagi thauraga lakpada AR personnel sing ubadagi thamlambani hairi खुदक्ता असम राइफल्स की कांगबुना मखोय अनिदु तानाबदा म्यांमार रोम द चेंसिन खिबना फाबंगम हौद्रे एक्सप्लोसिव असी असम राइफल्स की स्निफर डॉग ना एक्सप्लोसिव नि हाइबा डिटेक्ट तौरबा मतुंग ngasi numidang tengnopal da leiba taranithoi suba असम राइफल्स की बॉम्ब एक्सपर्ट टीम लाक्तुना हाइबा एक्सप्लोसिव असी TNT एक्सप्लोसिव नि हाइबा कंफर्म होइखि तुंगदा मोरी द leiba कमांडो की ASP M अमितना लुचिंगबा टीम अमा लाक्तुना येंगसिनखे मखाताना मफम अदुदा मियोय अमता चंगहंदना सनराइज ग्राउंड मपादा असम राइफल्स की पर्सनल यावना कोर्डोन तौदुना थमलगा लौथोखि हयेंग अयुक हारिबा बोम अदु अतोप मफम अमदा डिस्पोज तौनबगिदमक AR ना लौखटख्रे ngasi malem pumbuda world heart day lisingani taramapan palan pangthoknabagum Imphal West Sagolban Moirang Leirak machinda leiba Imphal Heart Institute IHI na senduna My Heart Your Heart haiba thimda Imphal East ki Superintendent of Police ki office ta CPR workshop ama pangthokre workshop atuda sarukya kiba MD DMMs ki Chief Cardiologist Dr. Jalen Singh na
Police personnel sing asi mikup khudingi praja singi yaifanaba ayuk nungdil numidang khaidana chen chongduna seba tawriba si masama u fana thamdrabadi khak ngamloi workshop asi mapung oina police personnel singna thamoigi leina dagi karamna ngakthokani karamna joton tawgani haiba hiramda mapung oiribani haiba wafam kaya phongdokladuna maru oiba pauta kaya masu police personnel singda phongdokki Singi masagi water mineral, kudamana hard water kali, hard water sih mungkin mineral bisa kali hel. Ani sing mapun itu nih sing dah kue potassium mana berpiau, karena potassium kalau wang nih yau sing masagi kue mami pang biaya kan, itu nih. Adum sing sih kue blood pressure kumada makoi sih kalau makin kalah berat, sing sana macam kene kok. Sing sih ka heart की लेगा attack heart attack के फेमस है सिगा मैं मिलियन लेंगे अदुगा सिंगा से फाइजर क्लाइंट शो इधर सीधी शो इधर न्यूट्रल में सिंगी करते हैं Manipur University Students Union Musuna Senduna Numitni Chathaba Inter-College Literary Meet ke ngasi aroiba numita patriotism amasung nationalism da yumfamoiba isai sangdamnabagi tharumma pangthokre isai changdamnabagi tharumaduda college kayadagi mahiroi 13 sarkyaki pauge marthana teme break among muklosari nupi ekhoi gidi khongthang khuding sikchiningai gi sikchiningai ngaktani mafam matam khudimakta aina cheksinduna talakli adubu mahausa yi khongchatnina khudung thiningai atumak oi manipur da ahan boina iramdam masida sajaba ningol khudo adubu ngasidi ekhoi chingnaningai oidre अखोगी दमक ब्राइट इंटरप्राइजेस की निंगो खुदो ब्रेक मतुंग दा मखदा पाउ पिजरे कक्चिंग म्युनिसिपल काउंसिल न सेंदना स्वच्छता ही सेवा प्रोग्राम की मखदा सिंगल यूज प्लास्टिक सीजन अब तोकलसी थिंगलसी हाईवे रैली अमग लोइनना मास कैंपेन अमंग असे कक्चिंग द चटख्रे कक्चिंग म्युनिसिपल काउंसिल ऑफिस कॉम्प्लेक्स ता मयाम पुंदना अमतोइना आई इसामक लूबा नानबगिदमक मतम चुपदा मिटना सिंगना लेगनी अमसुंग अदुगिदमक मतम काइथोकनी चाही खुदिंगी पुंग चामा हाइबदी चयोल अमदा पुंग अनि लू नानबगी थबक सुदुना लेगनी हाइबना चिंबा वाफम कया वासक लौमी नरबा मतुंग काउंसिल असिगे ऑफिस कॉम्प्लेक्स तगी लमथाकिबा रैली अदु कक्चिंग डीसी रोड फाउना चटलगा कक्चिंग कैथेल फाउदुना चलगा युंबी मचा हाई स्कूल दा लंगथुम फमोइकी कक्चिंग म्युनिसिपल काउंसिल के चेयरपर्सन नावरेम संजीत कुमार वाइस चेयरपर्सन केत्रमयुम झलजेट अमसोंग काउंसिलर सिंह लोइनना तोंगान तोंगानबा स्कूल सिंह महाइरोई सिंह अमदी देलम के सेल्फ हेल्प ग्रुप सिंह के नुपी मेंबर सिंह सरुक याखिबा ngasi रैली अदुदा मियामना प्लास्टिक के अमोट अकाई मफम चाना थमसी अखोइगे कक्चिंग बु प्लास्टिक के अमोट अकाई लैतबा ताउनो हिल्लसे अफबा प्लास्टिक के खाउ सिजनरगुमसे प्लास्टिक मई थाबा तोकलसे प्लास्टिक ना अखोइगे अकोइबगे फिबम सोखलगुमसे प्लास्टिक का अतई अमोट अकाई सिंगा खाइदोकलसे तुरेल अमदी इरम नलादा प्लास्टिक थादरगुमसी हाइना खोलाउ सिंगसु लाउकी ngasi rally edu kamari lenna kaching municipal council ge executive engineer naurem ramachandra na phongdorakpada ministry of housing and urban affairs ki guideline matungina ngasi rally asi chatpani haiba yauna wafam kya phongdoki तासिगी कुलुमदोइदगी हौदुना चथरकवा जननेता इरावत मेमोरियल ट्रस्ट जिरीबाम की लाइफ टाइम प्रेसिडेंट डॉक्टर चांदम कमल सिंह न लुचिंगदुना जिरीबाम की स्कूल सिंगदा जननेता हिजम इरावत थाबम गमरी लेनना इरावत की मतंगदा महिरोई सिंगदा जननेता हिजम इरावत कनानो महाकना मियाम की याइफनबा करी तौरमी हाइबना चिंगबा खंगनबगी थौरम ngasi लोइसिनख्रे थौरम असि जिमेट की लाइफ टाइम प्रेसिडेंट डॉक्टर चांदम कमल सिंह ना रिसोर्स पर्सन अमोइना महिरोई सिंगदा वांगांकी मतुंगदा महिरोई सिंगदा लमयानबा हिजम इरावत की मरमदा वहंग हंगदुना महिरोई सिंगा इंटरेक्शन सु तौनके अमदे महिरोई सिंगदा थुमहाउ सिंगसु यंथोकी चामगा होम सुबह पंडित दीन दयाल उपाध्याय की मपोक नुमित कमरी लेनेना कांचीपुर लेबा बीजेपी मणिपुर प्रदेश के ऑफिस ता पालन थौरम पांगथोपग लोइनेना लमतु सिट सेंख्रे बीजेपी मणिपुर प्रदेश की लुचिंग कयाना सरुक याखिबा लमतु सेंबदुदा पंडित दीन दयाल की मफम दसु इकाई खुमना बोटके
पालन थौरम अदुगी मतंगदा बीजेपी मणिपुर प्रदेश की जनरल सेक्रेटरी एंड निम्बस ना हाइकिबदा पंडित दील दयाल की मपुक नुमित का मरिलेना स्टेट की ओइना स्टेट अदुगी लुचिंगबसिंग अदुगी मफमदा इकाई खुमनबुत पनी हाइकी की इंटीग्रल ह्यूमनिज्म है बेसिक फिलोसफी सतना मी करोड़ चाम कुंथ्रा हेन भारत वर्ष सिबू अखोगी लुसिंग भारत की प्रधानमंत्री मियामगीदमक्ता थबक तौरपदा ngसाई अंत्योदय थाक्त लेरब कांगूसिंगदुदगी हौरागा आ मथक्ता लेब फौसिंग सब मानब मियंग लोइनना थबकसि तौरपना मरम ओइरे हरगा ngसिदि भारत से अदुगुंबा पृथ्वी की सौखटलब लेबाकसिंग अदुगी लमजेंदा अखोई मांगजिन थाना चेनबा ngमई नाकलामरोमदा बीजेपी मणिपुर प्रदेश की प्रेसिडेंट सोइरबा राज्यसभा की एमपी खेत्रमयुम भवानंदना लुचिंगदुना दीन दयाल उपाध्याय की चामगा हुम सुबा मपोकुमोन थौरंग मली लेना एमजी एवेन्यू दा लेबा महात्मा गांधी की मितम सेंगदोक चामथोकपगा लोइना अकोइबा मफम सिंह सिसेंख्रे थौरमदुदा पार्टी असिगी थौमी क्याना सरक्याखी हाइबा कनोदुरीरा खगी लोइनमक सेमा ngaktin खगी पार्टी से अदना मागी मरुइबा थोकदांग अमा लौबिरमदना ngana ngasi bokte इंटीग्रल ह्यूमनिज्म हौदोकपिरमदगी पार्टी ngasi bok chathari se magi इंटीग्रल ह्यूमनिज्म प्रिंसिपल तो ngaktin खोइना ngasi bok तो पार्टी सिना सियौना अखोइ योबंग अमैबा पृथ्वी सकता पंग अमैबा से लैरिबा अखोइगी नेशनल की लीडर सिंगी मूर्ति मयाम से लोइनमक चामथो हाइबगी इंस्ट्रक्शन अमा लैबा अदुगी मखादा खोइना अदुगा अकोइबदा लैरिबा अमोरकाय मयाम से सेंगदो हाइबगी इंस्ट्रक्शन अमा लैबा अदुगी मखादने खोइना ngasi महात्मा गांधी की मूर्ति से खोइना चामथोकचरिबा प्रधानमंत्री उज्ज्वला योजना की मखादा पीबा गैस कनेक्शन ngasi हराउरौदा लेबा खुंद्राकपम जिला परिषद मेंबर टीएच अंगौबी देवी की युमदा यंथोखरे यंथोपगे थौरमदुदा एनआईडीपी की एग्जीक्यूटिव मेंबर टीएच मोहेंद्रो हराउरौ तांखम की प्रधान एल कुलचंद्र खुंद्राकपम केंद्र एनआईडीपी की सेक्रेटरी एडमिनिस्ट्रेशन एम इंगो प्रेसिडेंट के ब्रुजेन सुसरुक्याकी भारतीय जनता पार्टी की लुचिंगबा जाना संघ की प्रेसिडेंट लेखिद्रबा पंडित दीन दयाल उपाध्याय के चामगा हुम सुबा मपोकुमोन बीजेपी थौबाल डिस्ट्रिक्ट सिंधुना डिस्ट्रिक्ट असगी पार्टी ऑफिस पांथोखरे थौरम की सरुक मोइना डिस्ट्रिक्ट प्रेसिडेंट एल देबेन लुचिंगदुना पार्टी की थौमी सिंगना पंडित दीन दयाल उपाध्याय की फोटोदा हैका लेका तमदुना इकाई खुमना बोदके अमदी खोंगजोम खेब चिंगदा लैबा पौना प्रजवासी खुबम सेंगदोकपगा लोइना है लेका तुना इकाई खुमना बोदके थौरमदुगा मरी लेना डिस्ट्रिक्ट पार्टी प्रेसिडेंट एल देवेना लुचिंगबा दीन दयाल उपाध्याय इकाई खुमनबा ओइना भारत की मफम कयादा लेबाक निंगबा लुचिंगबा कया की मितम सिंह कोइबा लुनाना थंबा हाइबा पार्टी की पांडम की सरुक अमोइना डिस्ट्रिक्ट असिरसु पांगथोकपनि हाइकी अमरोमदा जिरीबाम भारतीय जनता पार्टी मंडल की प्रेसिडेंट इंचार्ज ई सामोर सिंह लुचिंगदुना लैखिद्रबा लुचिंगबा पंडित दीन दयाल उपाध्याय के चामगा हुम सुबा मपोकुमोन थौरंग मरी लेना जिरीबाम की बाबूपुरादा लैबा मणिपुर की लमयानबा जननेता हिजम इरावत की मितमदसु जिरीबाम म्युनिसिपालिटी के मेंबर सिंह अमदे बीजेपी की वाकस सिंगना मैरा थौमै खतुना इकाई खुमना बोदके थौरंग मरी लेना जिरीबाम बीजेपी मंडल की प्रेसिडेंट इंचार्ज ई सामोर सिंगना पंडित दीन दयाल उपाध्याय के चामगा हुम सुबा मपोकुमोन थौरंग मरी लेना मियाम की लुचिंगबा लमयानबा जननेता हिजम इरावतबु इकाई खुमनबो उत्पा ओइना हैकत लेकत तंबगी थौरम असी पांगथोकपनि हाइकी सितंबर की तारीख 15 पंडित दीन दयाल उपाध्याय की चामगा हुम सुबा मपोकुमोन गा मरी लेना जिरीबाम बीजेपी मंडलना अखोई इरमदम मसीगी जननेता इरावत की सक्तम असिदा अखोइना मेकुक मैरा हई लेकत्तुना मसीगी थौरम असी पांगथोकजबनी हौजिक मालेमदा थेंगनरिबा प्लास्टिक इश्यू सिंग असी खरदा ओइरबसु कनबा ngamnaba hayeng churachandpurda leiba Raven College da Saindur Environment sinduna Manipurda hanbo oina SE organic bag launch tawrgani haina Saindur Enviro gi co-founder amadi director Vivek Kumar Fongdokre ngasi Manipur Press Club ta pangthokiba pawgi mifam amada mahakna makha taraduna SE organic bag asi North East da hanbo oina Meghalaya da launch tawkre makhatana Assam amadi Nagaland da launch tawgani हाइरिबा SE बैग असी प्लास्टिक पॉल्यूशन सॉल्यूशन प्रॉब्लम एंड सॉल्यूशन हाइबा पांडम अमगी मखादा लॉन्च तवनी बैग असी चादा 100% कंपोस्टेबल ओइबा बैग नि अमदी ऑर्गेनिक रिसोर्सेस सिंगदगी साबनी कंपोस्ट तव मतमदा नुमित चामगा मरी फुखक चंगी हाइकी
launch tawraba matung kaithelda lupa mangagi makhada laina fangalagani Manipur gi miyamna Saindur environment paikhalakliba khongthang asida support tawbiduna amatoina plastic ki problem asi thengnamina si haiki. I'm very happy to inform you all that tomorrow at Raven College we will be launching SE Organic Bag. My dear friends, SE Organic Bag is 100% compostable bag and is a promising solution to plastic pollution. SE Organic Bag is made up of PLA derived from renewable resources, cassava and sugarcane to name, and that's 100% compostable. Will get composted under compostable conditions in maximum of 180 days. Our bags are certified by CPCB, Government of India, and also compliant with ISO 17088, that is the compostable standards. Maitai Singi Puariga Sagon Aduna Laklaba, Mapam Ama Oiriba, Sagolban Tangapat Ladiba, the Tangapat Restaurant and Departmental Store, Naihak Awa Potafam Ama Oibata Natana, Restaurant Manung the Yaujariba, in-built departmental store da, Adomgi household items sing su Pangbiragani. Veg amadi non-veg ki menu items sing na Adomgi taste bud to satisfy Oheliba menu items sing enjoy to view. Amadi Tangapat ki view enjoy to view. Langston Biraksi, the Tangapat Restaurant and Departmental Store. Break metung da mayamutaram nokchari makadaba pauda haukiba chahi lising ani taratruki December kulhumdoi amadi kuntramathoida PWD na thabakhai doktuna kaba horamlaba employees sing numit taramangani gi manungda rejoin tahundrabadi Bharat ki Prime Minister amadi Home Minister da aiba waka cherol thaba yauna akanba khongjang kaya changsilagani haina newly appointed PWD Employee Association lising ani taratrukna lengakta cheksinwa thamlakle ngasi Manipur Press Club ta pangthokiba paugi mifam amada association asigi president Y Chandrasekhar na June gi kuntarukta rejoin tawro hain haikrabasu lengakna tumina leisinba amadi sarkarna aranba tahanduna namsinduna thambiba sipende masi employee singna yawangamloi haiki Pandit Din Dayal Upadhyay ki chamaga hum suma mapo kumon thoranga mari lenna Intellectual Forum of North East na senduna Water Crisis in Manipur Issues and Intervention haiba hiramda nomagi oiba khananenabagi mifamama ngasi ahanba Manipur Rifles ki banquet hall da pangthokre Tongan ba loisang singdagi lakba akhang ahi kyana saruk yaduna pangthokiba thawramaduda wangangladuna Works Minister TH Biswajatna ngasi malem ga ing asagi khalda chauna kaiba lakpadagi nongju nungsa chang nairaktabadagi mioiba khunaina achauba awaba ma mayoknari masi malem gi oina achauba issue ma oirakle ngasi lamdam asidasu ikangi awaba chaitheng fanglibani masi karidagi oirakpano haibadu khanthaba matam oire serasida sabagi chang nongmagi hengalakle laibak pabadi sabadagi misi mina yaugdaba sini hairaduna aikoina umang wamang lepalaitana kokthokpadagi ngasi asigum laba mahausagi awaba chaitheng asi nanglibani haiba aikoi khudingmakna khanthaba matam oire haiki and I going sing have see according to Yamari Leneba social problem Punya level socio-economic issue masi Yamari Leneba according to sing Tadre drought to a social or problem because one of the machine cry the effect or Kahakanda a social economic effect or Machina a Pami Havia agriculture the Kusani a deficit may Sinakarino overall the message rent deficit effect of 70 agricultural block effect. Deaf Welfare Organization Manipur amadi All Manipur Association of the Deaf and Mute na senduna with sign language and everyone is included haibathimda humfunithoi suba International Day of Sign Language ki thoram pangthokre ngasi Manipur Press Club ta pangthokiba thoramadu gi saruka moina silent rally ma suchatki thoramadu da saru yakiba Social Welfare Department gi Deputy Secretary Banti Ningthozamna lol thoktraba amadi na suta thiraba miyoi singasi khunai asida leiba micham mayamga karida su khena balaite micham mayamna tawba ngamba khudingmak makoi su tawba ngame maramaduna miyamna makoi busu manaba minyeng da yengbaga loinana makoi gi hingbagi hakadu pifam thoi haiki
ngasi ni misida akoi na mayam na thamning ba kano sidi akoi na ta da misina mayam gi mek ta pun matam da ko ni am hangoi ni ka ni yum ni thola ga pulap matam da wa mina wa ha pa da ta hong dra ganda ta dan kun da ba se mina mi ya de koi nan karem na bi ba ka koi nong na bi ba adu mone na khan ba masim ba koi samaj se le ba masim da koi na to honing da ba message tham ja ge aroi ba da koi koi mi ki mo na koi wang ngam hai be smaina koi mi ki mo na koi deep in mid ki mo ki to ri ba pa phong no disner ba sign language se masi mayam pulap hai mina si hai wa phung tham ja Hauzik Paliba Lenga Gasigi Luchingba Simbagi Lalong Chathariba Sina, State Asida Kanaba Karisu Purapangamloi. Matam Manghan Moina Tokani, Makatana, Chief Minister N. Birena, Luchingba Lenga Gasi, Makatana Sawat Kigani Haina, Thanlon Assembly Constituency MLA, Bung Jagen Baltena, Nasi Manipur Press Club Ta, Paumi Singauna Bamada Fondo Cray. Mahak Namakaraduna. Chief Minister N. Birena Luchingba Lenga Gasina Paikalakliba, Tabak Thoram Kayasi, Masak Kambiduna, Best Chief Minister Award Kusinar Kibale Krabane. Amadi Chief Minister Nasu State Asiki Chakwa Thorang Kayada Hena Thawayauna Paikalakani Haina Makatana Fongdoki. The central leaders of the party have a full confidence in the leadership of Mr. Biren Singh, Honorable Chief Minister, and I will not act against the present leadership of state government and direction of the high command of the parties. The present political crisis is just wastage of available time of the elected member and the public representatives. This political crisis will not bring any prosperous to the state and for the Nasinung til pungani makhairom taba matamda sagolban thangapat mapanda leiba khumbong mayum tomchau koba miyoi amagi yumgi benena leiba baragi ka taret electric short circuit tagi horak poigani haina chingnaba maina chakre mai chaklakpadu da lanthum kaya amangata thokibata natana mahiroi singi certificate amadi maru oiba che chang sel oina lupa lising yankhai mathoi amusu yaukre haina baragi ka ta leiba radha ningombamna nungaitaba phongdorpa loinana Taudogasi Toke Haibagi Pau Fire Service the Pikra Matung, Fire Service Ki Kambu, Minute Kun Tengtana Mafamadu the Yorki Haki. Nasigi Maisi Kano the Gi, some Sapam Gali Pareng Mangon Pareng Haidareko, the electric the Gi Hauba my Oigadra Leadu. I know direct you how to pull up Sa Alera Meba Matakano Gali Pareng do. Nakalamromda Imphal East District Irel Bung Police Station ki manung chanba kiam gai makha lekaida ngarang numidang yum ama maina chakpagi thogdokta chaurakna lupa lak 15 rongi malchang amangata thokre maina chakraba yum adu MD Jakaria Hussein amadi mahaki manau nipa MD Julfikar Ali apokpa laikhidraba Junab Ali ani gini makoi ani cheki yum adu da machil manau makoi ani puna leiminabani mai adu Jakaria gi tumfam kadigi haurakibani hairi Thaudok thofung lagi fangba paugi matung inadi ngarang numidang pung 3:30 tarappa duaida MD Jakaria gi loina bina chaksang dagi first floor da leiba mahaki kada changge tawbada mai chaglaga mai khu kadun leiramba thingnar khibani mahakna laubadagi lekai gi miyam chensinaraktuna mai adu kanna bohonakhe adu mai haurakfam oiriba Jakaria gi tumfam ka loina na thangnaba machil manau ani gi apunba waiting room gi ka hena mai chakpana han khiduna ka adu da leiba malchang sing kanba ngamkhide Kodakta Imphal Fire Service ta pau pibadagi panthaba tawdana Fire Service ki fire tender gari ani laktuna mai chakpa du kanbada mateng pangkhi miyam amadi Fire Service ki kambuna matam chana lakpadagi ka hena mangata thokadabadagi di kanbangam hore mai chakpa du da sale sana Godrej Almira na chingba polam singyauna chaurakna lupa lak 15 romgi oikatoba lanthum amangata thokhi hairi Ngasi numidung bamatung pung amarom tarakpadu waida Yaripok Police ki Nupi Police ki ASIW Sofiana luchingba kangbu amuna Yaripok bamon laikai ya koibada frisking amasung checking chathabada Yaripok bamon laikai lai harau fam manaktagi nupi ama OPM kg ama kona na fagat kre farba miyo yadugi mamingna kim baifai chahini fumdoi mapuroiba menlun baifai kawe nongpok sekmai police station manung chanba Saijang Faijenbang village tagine farba miyo yadugi mathakta Yaripok police station da case ama lokhut kre Bharat Sarkar na miyambu na dayekta na laina ba paikhatpa Swachh SHG Pariwar Day
ki makhada Kumbi Municipal Council asinduna nomagi oiba free health checkup camp amasung health awareness program ama ngasi Kumbi Sandong Upper Primary School Ising Chaibo ground pangthokre camp aduga mari leinana program adugi publicity and propaganda secretary WC Pobichan Luwangna Hariba de sigi makhada Kumbi ward number 1 dagi 9 fawda laiba self help group homfu gi manungda lairiba miyoi chamanga hendada kana bapina naba ngasi gi camp asi pangthokpani haiki health checkup aduda chaurakna miyoi chamanga rom yengki Kumbi PHC gi MO in charge Dr. TH Sawan Kumar Kumbi PHC gi MO Ayush Dr. N Iravat MO Dr. KH Bishorjit Health and Health Wellness Center Kumbi Awangi Community Health Officer AK Sosma Debina Makal Makha Kayagi Laina Singh Yankibaga Loinana Mathau Taba Hidak Singh Sulem ne Yenthoki Ayushman Bharat Divas Kamari Lenana District Health Society Technopal District na Sinduna ngasi More Hospital da free health camp ama pangthokre health camp atuda awareness screening of non-communicable diseases leprosy TB ABPM JAY free sugar test hypertension na chingba singlem na test toki camp aduda medicine dental NCD department gi doctor kayana anaba singla yengki camp aduda chaurak na miyo yang khairom lem na layeng ki baga loina hidak langthak suyan thoki Nakalamoramda Ayushman Bharat Divas Kamari Lenana Ngarang District Health Society Technopal District na Laivi Village Tasu Lem Nalayang Magi Thabak Paktoki Faidinga Bazar Laiba Asha Kamal Agrobate Private Limited na Sindana Nomagi Oiba Chengum Thabagi Training Program ama ngasi Lamsang Kendra gi manung chanba Tendoyan Community Hall da pangthokre Manipur gi tonganba mafam singdagi lakpa Farmers Interested Group FIG gi leader Chani Romna sarukya ki bathoramadda Trainee Singda Chengum Maru KG Lisingani Amadi Chengum Thabada Changba Machak Sing Lemni Thoki Thoramadu da Wangang Laduna Asha Kamal Agrobate Private Limited ki Managing Director Ajit Kumar Hairang Khongzamna Lamdamasida Mangduna Ladiba Labuk Lamhang Singbu Manama Singh Thaduna Amadi Taduna Manglagadaba Charu Uhai Wahai Maru Marang Singbu Sel Onthoktuna Lamdam Singi Semitlon Chakotpada Mateng Pangnabagi Pandamda Jangsilakpa Khongzang gi Sarukamoina Chengum Thabagi Thoramasi Pangthokpane Farmers Singna Chengum gi pothok puthok laba matungda mapan leibak singda yonabasu company asina thaudang lawgani Asa Kamal Private Limited na Farmers and Buyers Exhibition amasu athuba matamda pangthok tamba thaurang tauri hairaduna Chengum gi pothok khwaidagi yamna puthokpa FIG da lupa lakh ama aduga Chengum thaba loikraba matung sizenakhiba charu yamna paisilamba FIG dana lupa lising taragi mana pigani haiki Aina Thinkraba Lalholu People's Liberation Army PLA gi Nifumathoi Suba Mapok Kumon Thoram Pangthokre Mapok Kumon Thoram asi ngasi lup asigi General Headquarter Tactical Command Strategic Command 252 Mobile Battalion Atai Lanmi gi Unit Department Station Singloinana Party gi Central Video SR1 SR2 SR3 SR4 gi mafam singda party gi firalda ikai khumnaba utpa amadi ima laiba ki damak thawai kat khaba thauba singi mafamda kok nonduna ikai khumnaba utuna chinglemna pangthoke loinana party gi central video gi makha da laiba 468 amadi 10 suba division singda laiba department khuding makna laibak miyam ga loinana star yauba firal amadi PLA gi angangba thawan michak sing thetuna Manipur gi mafam sinba thungna PLA gi Nifumathoi Suba Mapokumon Thoram pangthoke loinana Manipur miyam gi ning tamba hanjinna bagi damak lepalaitana changsiliba ning tam lanjang asida mangjil thana thawai kathoktuna laklaba miyam gi ning tam lanmi People's Liberation Army gi Nifumathoi Suba Mapokumon ga manilena RPF ki President Irengbam Chaurena Manipur gi miyam da yaifu paujel pi ki hairi Chatliba Thasi ki Kunmari da Manipur Police Commando na Pangai Bazar ki Fare Hariba Lalholup Amagi Ming Sizinariba Pongdong Bam Maikai dagi Wangkai Mayum Sanjoy Chahini Futarok Apokpa W Ibobi Amade Andro Laitan Pokpi dagi Chungakam Subas Chahi Kuntaruk Apokpa CH Sanatomba Hariba Miyoy Aniasi NRFM ga Karigumba Hiram Amata da Mari Lena de Amasung KCP NRFM Haibalup Laite Haina Aina Thinkraba Lalholup National Revolutionary Front Manipur Information and Publicity Secretary Sana Jauba Maitaina Thadorpa Cherolamana Hairakli Paugi Marthana Tema Break Amalauzari Coil Green, India's #1 genset brand by Kirloskar Efficiency Integrated, is now in Manipur. Generator range 2.4 kVA to 1010 kVA DG set.
Automobile engineering works at New Chakon Road, Imphal East, MI Store Building, first floor. Contact us at 9862 566601 or 0385245211. Authorized dealer, Kirloskar Gensets. Break matungda makata pa pizari. Ai basingna iraga thamlamliba lairik kayasi mani muktadagi hena mamalyami haina kumbi kendra gi MLS birana fongdokre. Wafamasi ngarang ibudau ising chaiba harau thelda pangthokiba poirei kumhau khorjai lup kumbi safong bagaloina wahembam yai masingna iba famung famangda haina mingthonba upanyas phongba amadi saireng saidinabagi tawram amada atoiba mithunglengi warol piraduna haikibani. Mahakna makha taraduna Ai basingna wakal na khanjilaga midna uba fangdraba wakal lawsing kaya ithokutuna tungi mirol gidamak lan oigadoribani maduna fazaba puwari sembalakpada mateng panggadoribani masida imung manunggi miyoi singnasu sawgapiyo amadi ai basingbu hakchang fana lebiyu haiki se makake thorok pase yamna thabani haina yan sankhadari mane kiba ase koi thoma asida tunga hojikamusu hojiki miron Adigo Soman Tungi Mironda, Nana Hokadaba or Amani, Hana Kamjaki. Tauramadu da Saruyakiba Kumbidagi social worker Bobby James Wahimbamna, Aikoi Maitei Singsi Puaribu Yamna Tawaidaba, Laitokan Bamio Kanglupne, Mitopki Puaridi Nainai Kangi, Masimakna, Chaukat Bagi Maning Hanabagi Chawamaram Suwedi. Maramaduna Aho Bakayasi Putoktuna, Amadi Mensinduna, Chaukat Bak Kunayama Ohenbada, Ai Bagi Taudang Yaudabayadi Haiki. Malem gi oina ai ngasagi khal kaitharakliba sidagi khara doirabasu kanbada mateng oinabagi wakhalonda apunba tengbang loop amadi Association of Independent Minds na khusamnaduna ngasi wakhada leiba baruni chingkhongda uchara kaya thakre thoramadu rasaru yakiba singna ngasi malem gi oina ai ngasa kaitharakliba sida khara dangoirabasu kanba ngamlabadi haibagi pandamda uchara sing thabagi thoramasi pangthokpane lamdam sida leiba mipum khudimakna su u thabagi thoram sida thawa yausilabadi miyam da kana bakaya piba ngamgani haiki Kontra mapan suba tal amadi Rajmel fangnabagi thauramama ngasi khurai thangjam laikai da leiba thangjam mandap to pangthokre Prachya Nata Sankirtan Samaj khurai thangjam laikai na sendana pangthokpa thauramadu da wangkhai kendra ge MLA Okram Henry Ketigau kendra ge MLA N Indrajit Kepokpi nahakpam ibe chasu sarukya ke Sankirtanagi Guru Singda kachaba tal amadi Rajmel fangnabadu da Nata isai cholom amadi pungda masak nairaba guru ohumda ikai khumna botuna khodolpot sing supiki Chief Guest Oikiba MLA O Henry na haikibada matamamada miyamna pamnaramba amadi khangnaramba talamadi rasmelasi ngasigi mirolna khangba tangai fade ahal oiraba sing asibu ikai khumnaba utpa amadi chatna launcha sing takpi tambiba yam tangai fade hauzik lairiba amadi lai oikraba oja guru sing khoina ningsingba yamna tangai fade haiki Han singsiga dum phaminaraga so sigi niti niyom singje khoina pangkhang khangdana pangtau tawba yade haiba singse anuman singya takpi tambi bai tar smaina tawba sem la phai tar akhoina habi tawribadu karino haibadu niyom chumna takpi reidana aduna soyenga mayam singse kaida kaidaragali kai soi habi hanuman singna smaina takpi tambi bagi oina smaina chai pangthui base yam la phai tar Hausika mukstana bi pawfang bigini Mapan Suba Sector Assam Rifles ke Taruk Suba Assam Rifles Sinduna Thasigi Kulhumdoidigi Chatharakiba State Level Archery Competition Lisingani Mapan Loisingkre Ngasi Loisinba Numita Pangtokiba Final Stand of the Indian Round Men's Category da L Milanna Gold M Bikas na Silver Amadi S Robert na Bronze Loke Indian Round Women's Category Yoina M Baby na Gold Irom Abesana na Silver Aduga L Sofia na Bronze Loke Compound Round Boys Category da S Ramakanta na Gold M Bikram na Silver N Malengamba na Bronze aduga Compound Round Women da S Is Manorama na Gold L Dulina na Silver T Susitra na Bronze Medal Loke Recurve Round Men's Category da N Amarjit na Gold N Malengamba na Silver N Parithoy na Bronze amade Recurve Round Women's Category da L Sima na Gold P Jennifer na Silver P Hais Lumila na Bronze mana Loke
Thauram aduga mari lenana Mapan Suba AR gi Deputy DIG Siddhartha Chandrana lamdam asigi miyam gi marup oiriba Assam Rifles na law and order ngakpa khakta natana sports ki powerhouse ama oiriba Manipur gi inkhalakliba sanaroi kyabo pungning thokatpa pame Masimangna Mapan Suba sector Assam Rifles na sinduna archery competition ase pangthokpani haiki Manipur is a state which has given birth to lot many sports women and men who've done tremendously well for the country. We also promote sports and other such activities amongst the youth in Manipur, so that Manipur produces more and more sportswomen and sportsmen who further go on and do well for the country and within the country as well as abroad. Chhattisgarh Amateur Bodybuilding Association na senduna thasigi kunithoida Chhattisgarh gi Konung Raipurda pangthokiba kuntaret suba National Federation Cup Bodybuilder Championship lisingani taramapanda Manipur Amateur Bodybuilder Association Mabagi lamjing makhada Manipur State ki mahut sinduna sarukyaruba sanaroi singna medal manga lawrak pangamkhrei Manipur ki medal lawrakraba bodybuilder sanaroi sing adudi KBB Gym Teragi Soraisham Priyanka na medium group ta gold aduga Group asimaktada lifestyle gym sangai purogi maibam Ronald na silver lokhe Tall group ta lamyanba gym yairipok top chingthagi khangembam samananda na gold lobangamkhe Championship aduda KBB gym gi Priyanka na most muscular gi title lobangambada natana men physique open da su ahum suba taduna bronze medal amasu lobangamlakhe Federation Cup Championship aduda Manipur gi team oina RK Harshyam na team manager aduga TH Rajiv na team coach oina sargyakhe Loinana Manipur team na ngarang Imphal da yorakpada airport ta amadi lekai da miyamna oktuna harau nungaiba phongdoki haina Manipur Amateur Bodybuilder Association ge Publicity Secretary Laitozam Noren na thadorakpa cherol mana phongdoraklei Sekmaizing to Kodak HL Jeep Taxi Service Association Hiang Khong to Imphal Auto Magic Service Association Kodak HL to Imphal Magic Service Association amadi Komla Khong to Imphal Magic Service Association hariba association mari asina punsinduna Sekmaizing to Kodak HL Turel Wangma Kangluki lambi ngasidagi hauraga matam kaktana Kaukripan bayabadi haukiba tha hungi mamangda local authority na lakliba chahi lisingani kungi February tha fawda lambi clear ohengani hairam laga thabak ton thoraktabagi khongthang asi lawrakpani haina khongjang changsiliba miyo yamana phongdoraki ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤ ꯃꯣꯏꯒꯤ ꯃꯅꯥꯀꯣꯡꯗ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏ ꯍꯥꯞꯄꯦ ꯋꯥꯆꯞꯇ ꯊꯥꯒꯠꯂꯦ ꯃꯣꯏ ꯂꯣꯏ ꯈꯪꯉꯦ ꯃꯣꯏ ꯉꯁꯥꯏꯅ ꯂꯥꯛꯄ ꯌꯥꯔꯦ ꯑꯗꯨ ꯂꯥꯛꯇꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯂꯤꯒꯤ ꯑꯣꯏꯕ ꯃꯇꯝꯗꯨ ꯃꯣꯏꯅ ꯇꯥꯗꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯂꯥꯛꯄ ꯌꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯨꯅ ꯂꯥꯛꯑꯒꯁꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯆꯞ ꯆꯥꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯔꯤꯕ ꯂꯩꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈ꯭ꯔꯕ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯀꯌꯥꯁꯤꯕꯨ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯇꯨꯃꯤꯠ ꯀꯥꯡꯗꯧꯅ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯀꯌꯥꯗꯒꯤ ꯅꯝꯁꯤꯜꯂ Ngasi nungtil phone ke ba pauche singda kari kari maru be pau yok ke habdu mem puna khaminase Kanglei Paki Mera NSN Ayan ki lusingba muiwa ki ofumna Manipurda soningai oide Biren Leibak sigidamata kathokraba athoba singi mafamda Chief Minister Biren na ikai khumna bu utkre drugs saba mioi tromroi phagatkre Moirangda yum khara ising thumjinkhre water crisis ki maramda khananai na pangthokre pandam Center ki leader singna N Biren sinona bu bafum leiramdre lusingba singadabani haina makok cinglamba MLA ama lusingba sindokpa yaningdaba maikaida lepkhre lusingba sinbagi lal losilakle miyam gi numit chinggi lusingba singi numit nambul turen sakatpagi thabak leploi loktak power sanganaba center na lupa crore sanga thadarak lagani chief minister lenga ki phamnaiba officer sing minister nabu hairabadi loire habi wakal thadoksi MPP Indonaga peace process loisilu haigna naga singna khongdang chakre kangla pau mitei seng tangliba ko naba thausil putholagani tere supe gi strike toriba sing loisina bo honaragani Ganja Pambi medicinal plant oina tharakpada miyam soloi IM ga central riwarida tausil luba yade Biren Mumbai gi Atomic Energy Regulation Board ki scientist singna sarkar gi yauna private hospital sing check tawkhre maina bharagi ka nipan tumna chakre Aroy bada maru pau mukana
की चौखो थोरांग यावना हिरम क्यादा सेंटर नचादा मरीफु मतिंग पीदुना लाकली हाइना यूनियन मिनिस्टर ऑफ स्टेट फॉर सोशल जस्टिस एंड एम्पावरमेंट रामदास अथवाली ने फोंदोक्रे एटॉमिक एनर्जी रेगुलेटरी बोर्ड मुंबई की साइंटिफिक टीम रिम्स हॉस्पिटल दा इंस्पेक्शन चथगिबगा लोइनना नियम काइना चलाइरंबा एक्स-रे मशीन सिजनबा थिंगबगा लोइनना अतोप खुलाई तरासु थिंगलगनी हाइना वार्निंग तौरमले अमदी भारत सरकार अमदी एनेशियन आईएम मनी की मरक्ता चथरिबा शांति की वारी असिगी मतंगदा आईएम की लुचिंगबा मुइवाना फोंदोलिबा वाफम असिना सेरसिदा सोकदबा करिसु लेति हाइना चीफ मिनिस्टर एन बिरेन फोंदोक्रे ngasi nadi matang aseda Manipuri Paulo Shinjare Paumi ing tabiri ba mayam punimako ASHAPRIYA namu kana krumjare